Mikhal Naksillakpaga Eroinana Prime Minister Narendra Modi Imphal da Lakkadouri. Prime Minister Narendra Modi lakliba tang kungatare ningthokaba numitta Manipur da laklaba yai haina paugi likhun naman haire. Paugi likhun asigi matungina kumza 2022 gi angan basarukta pangthokodoriba Manipur State Assembly election Naksillakpaga loinana Mikhal ga mari lainana wafam kaya khanagadaure. Prime Minister Narendra Modi na nongmagi khongchatta Imphal da lakba sida hauji Manipur lengang na paikhaliba project kharasu sangaduna miyam da khusinagane loinana anauba project kharagi urep uyungsu tamlamnaba thorang tawri haire. Mahaki Manipur khongchat asiga mari lainana hayeng state cabinet mifam pangthoknabasu Manipur lengaki maikaidagi thorang tawkhre haire. BJP Manipur Pradesh ki maikaidagi su Prime Minister Narendra Modi gi khongchat ka mari lainana political conference amasu Imphal East amadi West ki mafam amada pangthoknabasu watana bahukre. Rape ki damag sibagi cherak pinaba bill pass tawkhre. Nupi amasung angang ki mathakta sathaba crime singi matangda Maharashtra Assembly na sagol sel numita sakti Criminal Laws Maharashtra Amendment Bill 2020 adu yanaba laitana pass tawkhre. Ek aduna rape ki damag sibagi cherak pi amasung nupi singi mathakta acid attack sing tawba amasung angang singda sexual assault tawbagi case ta khwaidagi pikpa cherak adu hengathankhre. Wakat register tawkhiba numitagi thijinbagi thabak akaknaba numit kuntranigi manungda loisinanaba matam amasu lepkhre. Ain aduna nupi singi mathakta sathaba crime gi damag digital amasung social media platform singi khuthangda chathanabagi provision singsu pire. Aikoina bill ase taramna ue adubu haujiksu awatpa kaya leiri amasung matik saba ahongba sing adu government tawgani haina aikoina asa tawre. Ek adugi manungda thabak oina pangthokpada yaroidaba section khara yauri amasung madu makha taba case lakhanba yai haina opposition gi leader Devendra Fadnavis na haiki. India gi foreign secretary na Aung San Suu Kyi unana bahaibada Myanmar na ayaba pikhidre. India gi foreign secretary Harshvardhan Sri Gangla na Aung San Suu Kyi ga unaba haijakibada Myanmar gi ruling oiriba military junta na ayaba pikhidre haina official report amagi matungina phongdokle. News agency ANI na phongdokibada Aung San Suu Kyi bu mahaki ukil natana kanagumba miyoi amatana unaba yaroi haiba khangalakle. India gi foreign minister Sri Gangla na Myanmar da khongchat pangthokliba matam asida State Administrative Council gi chairman amadi atai atopa senior representative singa unakhibaga loinana civil society amadi Aung San Suu Kyi gi National League for Democracy yauna political party kayaga unakhrabane. Sri Gangla na mahaki Myanmar gi khongchat asida laibak masel gi oina lainariba mari thoidok hendokna security gi issue gi matangdasu pungning singsinduna khanaki haide. Ing 2011 gi matamdagi hauraga Aung San Suu Kyi ga sakhang maikhangnaduna laklaba India gi foreign minister Sri Gangla na Aung San Suu Kyi ga unanaba taksinkhibada Myanmar gi administrative council gi maikaidagi ayaba pirakhidre. Myanmar army gi red na maram oiduna miyoi kaya Thailand da chensinkhre. Myanmar da military gi oiba laingak lakraba matung laibak adugi miyam amadi security forcing gi marakta chauna ungkhanabagi thokdok sing thoktuna lakle. Miyam amadi security forcing gi marakta ungkhanabadagi hendoktuna laibak aduda hana leramba rebel group sing amadi Myanmar military gi marakta ngamkhai gi saruk singda khutthongnabagi thokdok sing toina thoktuna lakle. Rebel group sing asigi mathakta military na sathagiba red sing khangba ngamdabadagi ngamkhai gi sarukta leriba Myanmar citizen kaya yumthangnariba laibak singda chensinduna changjafam lawduna leire. Taiwan Air Defense Zone da Chinese warplane mari paisilakre. Tha asida taraga tarilak subo oina ngahan China gi land gi plane mari na Taiwan Air Defense Identification Zone manungda paisilakre. Ministry of National MND matungin na People's Liberation Army Air Force PLA AFK fighter jet ani Y8 electronic intelligence spotter plane ama amasung Y8 electronic warfare plane ama na air defense zone adugi khanong sup thangba kachinda paisilaki haina Taiwan news na haiki. Taiwan gi air defense identification zone ADI jet manungda PLA AF na January dagi hauna
चमापनगा निफुरक हन्ना पाइसिलखरे हाइना ngahan legislative session amada Taiwan gi defense minister Kiu Gou jong na lawmaker sing da paudam khe mainland China gi khanong pok torban lomda mi million kungamari ge democracy ama oireba Taiwan gi mathakta Beijing na mapung phaba sovereignty lai haina demand tawre ani asi chahi humbudra hena tongan na laingak nariba singne police ta sel pizaba asi Vietnam gi oinade business ki saruk ama oina launa de malem da leiriba tongan ba laibak singda corruption gi oiba thokdok wathok kaya thokle laibak sing gi oina leiriba lusingba sing thabak tagi pothakraba matung senja thumja ga mari leinaba thabak thoram kaya da chenaram badage jail da fawba leiba yauna re adubu Vietnam gi oina de police ta sel pizaba se business ki saruk ama oina launa de maru oina Vietnam gi konung Hanoi gi akoi badama de manung da phamliba dukan restaurant amadi chalairiba business kaya government na piriba lamge saruktagi hena sizinare masina maram oiraga police round lakpa matamda ahen ba saruk singda puthoktuna thamliba potsai sing manung da pusilaga thamgane aduga police hendoktuna satkraba matung amukhanna thangdoktuna hanagum thabak makha chathagane hairiba se mafam dugi oina lairiba police officer singna khangi adubu makhoi na nongmata mi phaba punbagi thabakti tawdai amaromda business tawriba miyoi sing aduna oina mafam dugi leiriba dukan natraga business hub sing aduge mapu singna sel khaijin aduna police officer singda pibagi chanabi ama tawre police officer sing aduna makhoida yamdrabada senpham adu thagi pirakadabani haiba wafam thamba laite adubu karigumba matamda makhoina khaijin aduna piriba senpham sing adu yarga yamde haiba wafam sing police na phongdok padai laire masina maram oiraga police officer sing adu corruption ga mari lainana charge amata tawba yadana nungaina mathau tawre tha taru khudinge business tawriba miyo yamana mafam adugi police officer da yamdrabada $1 million chaniga humpudi pire karigumba matamda miyo ama khaktana dukan singdagi senpham sing ase khomgalaga police officer adu da thinba chatle amaromda malemgi khwaidagi hena corruption wangbo laibak chamaga marfugi manungda Vietnam na chamaga mari subada leire hairiba se mamang sahigi report ne adubu laibak asida corruption ga mari leinaba anauba law ama semkhibadagi hanagum yengnarubada yamna hanthakre haire kumja 2022 gi oina FIFA referee gi lista Ranjita amasung Kennedy yaure All India Football Federation AIFF ke maikaidagi ngahan phongdokhiba warol amada malemgi khwaidagi thak wangba football gi lupoideba FIFA na kumja 2022 gi oina referee sing gi list laukthokpada India gi official taraga nipan gi manungda Manipur dagi su Texam Ranjita amasung Sapam Kennedy gi maming yaukre Chief Minister na football club taraga manga da lupa lakh ahum gi sel gi tengbang khusinakre State asida ahan boina Manipur State League ta saruk yagadaba football club taraga manga da ngarang Manipur sarkar gi maikaidagi lupa lakh ahum gi sel gi tengbang khusinakre aroi bada tabiri bapum namakpu thagat jare